Delhi the best over Manipur gi Nupi Singi Civil Society Organization gi Mihut Singna ngasi National Commission for Women NCW gi chairperson unaduna Jiribang gi Jakuradhor gi tamthiraba mihat adugi matangda marik chumba paodam piraduna mikeng changnaba pukning chengsinkhre ngasi NCW gi chairperson ga unakhiba aduda Meiteinupi gi Mihut Singna haukiba November 13 da Jiribang gi Borobekra subdivision gi Jakuradhor da thokiba thodokadu marik achumba paodam ama tamladuna kuki militant singna apikpa angang ahum yauna nupi ahum punna miyoi taruk faduna pukhi numit khara leiraga November 15 da faduna pukraba miyoi sing adu tamthin hatok piraga nungsi haitana barak turenda yenghaidaba mawongda asibak chang oina mathang tawtharaktuna phangki haina paodam ki thawang asina utribadi conflict zone oiriba Manipur gi mafam singda nupi angang sing Tamthina hatpiri maramaduna NCW na laukhatfam thokpa action laukhatuna mihat pasing adu matik chaba chairak Fanghanbiya haiki mihut kangbu aduna haikibada NCW na marik achumba investigation ama chathaduna achumba Wayel Fanghanbiya Manipur da leiba nupi angang singi cheksin thorang ama paikhatnaba haibiyo amadi national level da Manipur da thokliba irang asi miyoibagi hak khongaunabani Masih khangbinaba wafam sing thamki